The Fire Woman ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥꯊꯣꯏꯕꯤ ꯄꯥꯎꯅꯝꯅ ꯑꯣꯗꯤꯑꯣ ꯃꯣꯅꯣꯄ꯭ꯂꯦ ꯑꯁꯤꯕꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯨꯠꯁꯤꯟꯅꯖꯔꯤ꯫ ꯂꯤꯂꯤꯅ ꯍꯦꯂꯣ ꯗꯣꯂꯔꯅ ꯂꯤꯂꯤ ꯑꯣꯏꯕꯤꯔꯕꯣ? ꯂꯤꯂꯤꯅ ꯃꯥꯅꯦ ꯀꯅꯥ? ꯗꯣꯂꯔꯅ ꯑꯩ ꯗꯣꯂꯔꯅꯦ꯫ ꯂꯤꯂꯤꯅ ꯍꯥ? ꯂꯤꯂꯤ ꯁꯦꯅꯣꯗ ꯆꯦꯔꯣꯜ ꯇꯧꯏ꯫ ꯇꯧꯔꯛꯑꯦ ꯅꯪ ꯅꯋꯥꯗꯣ꯫ ꯁꯦꯅꯣꯅ ꯇꯨꯀꯠꯆꯩꯍꯦ ꯄꯥꯏꯍꯜꯂꯛꯀꯅꯣ꯫ ꯗꯣꯂꯔꯅ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯂꯤꯂꯤꯅ ꯁꯨꯝ ꯂꯩꯔꯝꯕ꯫ ꯗꯣꯂꯔꯅ ꯉꯁꯥꯏꯒꯤꯗꯣ ꯁꯥꯎꯅꯨꯀꯣ ꯑꯩꯗꯤ ꯅꯣꯏꯅꯤ ꯍꯥꯏꯕ ꯈꯪꯉꯨꯗ꯭ꯔꯦ꯫ ꯂꯤꯂꯤꯅ ꯑꯗꯣ ꯅꯣꯏꯗꯣ ꯈꯤꯇꯪꯗꯤ ꯁꯥꯎꯅꯤꯡꯉꯤꯀꯣ꯫ ꯗꯣꯂꯔꯅ ꯁꯥꯎꯅꯕ ꯍꯥꯏꯕꯁꯤꯒꯤ ꯃꯥꯡꯖꯕ ꯃꯌꯥꯝ ꯂꯩ, ꯑꯗꯨꯅ ꯁꯥꯎꯅꯒꯨꯝꯁꯦ, ꯑꯗꯨꯏ ꯁꯔꯨꯛ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯁꯦ꯫ ꯂꯤꯂꯤꯅ ꯌꯥꯗꯤ ꯌꯥꯕꯖꯥꯠꯅꯤ, ꯑꯗꯣ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯔꯦꯅ ꯃꯆꯥ ꯊꯧꯕꯁꯤꯡꯕꯨ ꯎꯁꯤꯠꯇꯕ ꯇꯧꯕꯤꯅꯨ꯫ ꯗꯣꯂꯔꯅ ꯑꯩꯒꯤꯗꯤ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯖꯗꯦꯗ, ꯋꯥꯔꯧꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ? ꯂꯤꯂꯤꯅ ꯋꯥꯔꯧ ꯌꯥꯗꯦ ꯍꯥꯏꯔꯛꯂꯕꯁꯤꯗ ꯀꯩꯗꯧꯕꯩ ꯑꯃꯨꯛ ꯋꯥꯔꯧꯔꯨꯅꯤ? ꯗꯣꯂꯔꯅ ꯁꯦꯅꯣꯔꯤꯇꯥꯗꯤ ꯀꯩꯗꯧꯔꯤꯒꯦ? ꯂꯤꯂꯤꯅ ꯃꯥꯁꯨ ꯑꯩ ꯃꯅꯥꯛꯇ ꯂꯩꯔꯤ꯫ ꯁꯦꯅꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯀꯤꯟꯅ ꯂꯤꯂꯤꯒꯤ ꯂꯦꯡꯖꯨꯝꯗ ꯊꯤꯜꯂꯤ꯫ ꯂꯤꯂꯤꯅ ꯑꯌꯣꯏꯃ꯫ ꯗꯣꯂꯔꯅ ꯀꯩꯗꯧꯔꯦ? ꯂꯤꯂꯤꯅ ꯀꯩꯁꯨꯝ ꯇꯧꯗꯦ, ꯀꯛꯆꯦꯡꯅ ꯆꯤꯛꯄ꯫ ꯗꯣꯂꯔꯅ ꯑꯣ ꯃꯥ ꯂꯩꯔꯗꯤ ꯑꯝꯇ ꯄꯥꯏꯍꯟꯕꯤꯔꯛꯑꯣ꯫ ꯂꯤꯂꯤꯅ ꯄꯥꯏꯍꯜꯂꯛꯀꯦꯀꯣ ꯉꯥꯏꯍꯥꯛ ꯉꯥꯏꯌꯣ, ꯁꯦ ꯑꯝꯇ ꯄꯥꯏꯌꯨꯁꯦ꯫ ꯁꯦꯅꯣꯅ ꯇꯜꯂꯤꯍꯦ ꯂꯤꯂꯤꯅ ꯄꯥꯏꯌꯨꯝꯅꯤ, ꯃꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯕꯅꯦ꯫ ꯁꯦꯅꯣꯅ ꯇꯜꯂꯤ ꯍꯥꯏꯔꯒ ꯅꯪ ꯍꯦꯛ ꯁꯥꯟꯅꯧ꯫ ꯂꯤꯂꯤꯅ ꯁꯦ ꯄꯥꯏꯌꯨꯁꯦ꯫ ꯁꯦꯅꯣ ꯎꯄꯥꯏ ꯂꯩꯇꯕꯗꯩ ꯄꯥꯏꯔꯛꯏ꯫ ꯁꯦꯅꯣꯅ ꯍꯦꯂꯣ꯫ ꯗꯣꯂꯔꯅ ꯐꯣꯟꯗꯒꯗꯤ ꯏꯀꯥꯏꯔꯤꯅꯤ ꯀꯥꯏꯅ, ꯑꯗꯨꯒ ꯁꯞꯇ꯭ꯔꯗꯨꯐꯥꯎꯗꯤ ꯀꯜꯂꯛꯆꯩꯍꯦ꯫ ꯁꯦꯅꯣꯅ ꯍꯥ ꯀꯩꯕꯣ? ꯗꯣꯂꯔꯅ ꯀꯩꯁꯨ ꯅꯠꯇꯦꯗ꯫ ꯁꯦꯅꯣꯅ ꯑꯣ ꯌꯥꯝ ꯐꯩ꯫ ꯗꯣꯂꯔꯅ ꯐꯕꯅꯦ, ꯑꯗꯣ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯣ? ꯁꯦꯅꯣꯅ ꯐꯒ꯭ꯔꯦꯗ ꯉꯁꯥꯏꯅ, ꯍꯣꯏ ꯉꯁꯥꯏꯕꯨꯗꯤ ꯁꯥꯎꯅꯤꯡꯃꯟꯗꯅ ꯆꯤꯟꯒꯁꯦ ꯕ꯭ꯔꯦꯛ ꯐꯥꯕ ꯉꯝꯍꯧꯗꯦꯍꯦ꯫ ꯗꯣꯂꯔꯅ ꯃꯤꯅ ꯆꯤꯟ ꯀꯜꯂꯤꯁꯨ ꯍꯥꯏꯁꯅꯨ, ꯇꯧ ꯉꯝꯃꯦꯁꯨ ꯍꯥꯏꯖꯅꯨ, ꯑꯩꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯝꯖꯩ꯫ ꯁꯦꯅꯣꯅ ꯍꯥ ꯀꯩꯕꯣ? ꯗꯣꯂꯔꯅ ꯁꯝꯅꯃꯛꯇꯕꯣ ꯍꯥꯏꯕ꯫ ꯁꯦꯅꯣꯅ ꯑꯣ꯫ ꯗꯣꯂꯔꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯧꯖꯤꯛꯄꯣ? ꯁꯦꯅꯣꯅ ꯂꯥꯏꯔꯤꯛ ꯄꯥꯁꯤꯔꯅ ꯇꯧꯔꯝꯕꯅꯦ꯫ ꯗꯣꯂꯔꯅ ꯑꯣ ꯑꯗꯨꯗꯤ ꯑꯩꯅ ꯌꯦꯠꯂꯦ, ꯅꯪ ꯂꯥꯏꯔꯤꯛꯇꯣ ꯄꯥꯖꯔꯣ, ꯊꯝꯃꯒꯦ꯫ ꯁꯦꯅꯣꯅ ꯌꯥꯏꯌꯦ꯫ ꯗꯣꯂꯔꯅ ꯍꯌꯦꯡ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ, ꯄꯥꯏꯔꯛꯇꯕ ꯌꯥꯔꯣꯏ꯫ ꯁꯦꯅꯣꯅ ꯍꯥ? ꯗꯣꯂꯔ ꯐꯣꯟ ꯊꯝꯈꯤ꯫ ꯂꯤꯂꯤꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ? ꯁꯦꯅꯣꯅ ꯍꯌꯦꯡꯁꯨ ꯐꯣꯟ ꯇꯧꯔꯛꯀꯦ, ꯄꯥꯏꯔꯛꯇ ꯌꯥꯔꯣꯏ ꯍꯥꯏꯕ꯫ ꯂꯤꯂꯤꯅ ꯏꯁ ꯈꯨꯊꯨꯒꯗꯤ ꯌꯥꯗꯦꯀꯣ꯫ ꯁꯦꯅꯣꯅ ꯃꯤꯅꯥꯏ ꯇꯧꯔꯛꯏ꯫ ꯄꯤꯇꯔꯅ ꯅꯪꯒꯤ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯦ ꯁꯤꯅ ꯂꯣꯏꯔꯕꯣ? ꯗꯣꯂꯔꯅ ꯂꯣꯏꯔꯦ꯫ ꯄꯤꯇꯔꯅ ꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯅꯪꯒꯤ ꯉꯥ ꯑꯌꯥꯏꯕꯒ ꯈꯥꯖꯤꯡꯒ ꯄꯤꯔꯛꯄꯅꯦ꯫ ꯗꯣꯂꯔꯅ ꯑꯩꯗꯤ ꯑꯥꯗ ꯌꯥꯝ ꯆꯥꯔꯨꯗꯧꯔꯦꯗ꯫ ꯄꯤꯇꯔꯅ ꯌꯥꯝꯗꯦ 5,000ꯅꯦ, ꯃꯃꯥꯅ ꯄꯤꯔꯝꯕꯅꯦ, ꯁꯤꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯅꯔꯣ꯫ ꯗꯣꯂꯔꯅ 5,000ꯁꯦ ꯌꯥꯝꯗꯦ ꯍꯥꯏꯔꯣ? ꯄꯤꯇꯔꯅ ꯑꯁ ꯅꯪꯁꯤꯗꯤ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯀꯣ, ꯅꯇꯨꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯈꯟꯗꯅ ꯂꯩꯔꯝꯅꯤꯀꯣ꯫ ꯗꯣꯂꯔꯅ ꯋꯥꯈꯜ ꯐꯥꯎꯗꯤ ꯈꯟꯒꯦ ꯀꯩꯅꯣ, ꯃꯁꯛ ꯎꯅꯔꯨꯗꯧꯁꯨ ꯅꯠꯇꯦ꯫ ꯄꯤꯇꯔꯅ ꯅꯪꯒꯤ ꯃꯔꯩꯁꯤꯗꯤꯕ? ꯕꯤꯅꯥꯅ ꯍꯩ ꯏꯔꯨꯖ ꯃꯥꯏꯊꯖꯔꯨꯔꯣꯅꯦ, ꯊꯦꯡꯉꯦꯅꯦ, ꯆꯥꯛ ꯊꯤꯔꯝꯃꯒꯦ, ꯆꯥꯛꯈꯣꯝ ꯑꯃꯃꯝ ꯆꯥꯃꯤꯟꯅꯔꯔꯣ꯫ ꯄꯤꯇꯔꯅ ꯍꯣꯏ ꯃꯥ꯫ ꯇꯥꯟꯖꯥꯗꯨꯗ ꯐꯣꯟ ꯔꯤꯡ ꯑꯃ ꯂꯥꯛꯈꯤ꯫ ꯄꯤꯇꯔꯅ ꯍꯦꯂꯣ, ꯑꯩꯁꯦ ꯗꯣꯂꯔ ꯆꯠꯄꯒꯤ ꯊꯤꯟꯁꯨ ꯊꯤꯟꯗꯣꯛꯀꯦ, ꯄꯣꯠ ꯆꯩꯁꯦ ꯂꯣꯏꯁꯤꯟꯃꯤꯟꯅꯒꯦꯅ ꯂꯥꯛꯂꯤꯌꯦ꯫ ꯂꯤꯂꯤꯅ
ꯑꯣ ꯃꯥꯅ ꯆꯠꯅꯤ ꯍꯥꯏꯗꯣ ꯉꯁꯤꯔꯣ? ꯄꯤꯇꯔꯅ ꯂꯤꯂꯤꯅ ꯑꯣ ꯐꯣꯟ ꯑꯝꯇ ꯇꯧꯕꯤꯒꯦ. ꯄꯤꯇꯔꯅ ꯅꯪꯗꯤ ꯀꯩꯒꯤ? ꯂꯤꯂꯤꯅ ꯑꯩꯅ ꯅꯠꯇꯦꯍꯦ ꯑꯩꯒꯤ ꯁꯣꯅꯣꯆꯨꯕꯤꯗ ꯇꯧꯍꯟꯗꯣꯏꯅꯤ. ꯄꯤꯇꯔꯅ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯩ. ꯇꯥꯟꯖꯥꯗꯨꯗ ꯑꯔꯥꯕꯁꯨ ꯂꯥꯛꯏ. ꯑꯔꯥꯕꯅ ꯀꯅꯥꯒꯅꯣ ꯔꯣꯃꯥꯟꯁ ꯂꯣ? ꯄꯤꯇꯔꯅ ꯅꯣꯛꯂꯒ ꯑꯣ ꯃꯆꯤꯟ ꯌꯥꯝ ꯀꯟꯕ ꯁꯞꯇ꯭ꯔꯗꯣ. ꯂꯤꯂꯤꯅ ꯑꯗꯨꯏ ꯁꯛꯇꯥꯊꯤꯗꯣ ꯂꯥꯛꯂꯗꯤ ꯊꯝꯖꯍꯧꯔꯒꯦ. ꯐꯣꯟ ꯊꯝꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯦꯅꯣꯔꯤꯇꯥ ꯗꯣꯂꯔꯗ ꯐꯣꯟ ꯇꯧꯔꯛꯏ. ꯗꯣꯂꯔꯅ ꯌꯥꯝ ꯊꯥꯖꯗꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ. ꯐꯣꯟ ꯇꯧꯕꯤꯔꯛꯄꯒꯤ ꯊꯦꯡꯛꯌꯨ. ꯁꯦꯅꯣꯅ ꯐꯖꯅ ꯆꯠꯂꯣ ꯉꯥꯎꯁꯤꯟꯅꯒꯅꯨ ꯃꯤ ꯂꯝꯗ ꯂꯩꯔꯦꯅ ꯌꯨꯝꯒꯤ ꯑꯋꯥꯕ ꯈꯪꯗ ꯇꯧꯅꯨ. ꯗꯣꯂꯔꯅ ꯑꯗꯨꯃꯥꯏꯅꯒ ꯑꯦꯗꯚꯥꯏꯁ ꯄꯤꯕꯒ ꯍꯩꯕ꯭ꯔꯣꯅ? ꯁꯦꯅꯣꯅ ꯊꯥꯖꯗꯕ ꯃꯐꯝꯗ ꯉꯥ ꯂꯩꯕꯅꯤꯀꯣ. ꯗꯣꯂꯔꯅ ꯑꯗꯣ ꯐꯣꯟꯁꯦ ꯅꯪꯅ ꯇꯧꯒꯦꯅ ꯇꯧꯔꯛꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯆꯦꯅ ꯇꯧꯅ ꯇꯧꯔꯛꯂꯤꯔꯥ? ꯁꯦꯅꯣ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯑꯩꯈꯣই ꯆꯦꯅ. ꯗꯣꯂꯔꯅ ꯁꯤꯗꯒꯤꯗꯤ ꯅꯪꯉꯣꯟꯗ ꯐꯣꯔꯁ ꯇꯧꯔꯔꯣꯏꯗ. ꯅꯪꯅ ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯕꯁꯨ ꯈꯪꯉꯤ. ꯑꯗꯣ ꯑꯩꯒꯤ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯇꯝꯅ ꯑꯩꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕꯁꯤꯗꯤ ꯂꯦꯞꯊꯣꯛꯄꯤꯒꯅꯨ. ꯀꯨꯆꯨ ꯃꯨꯖꯔꯁꯨ ꯁꯛ ꯊꯤꯖꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯑꯁꯦꯡꯕꯅꯤ. ꯁꯦꯅꯣꯅ ꯅꯪꯅ ꯕꯥꯞ ꯑꯃꯗ ꯈꯜꯂꯤ. ꯗꯣꯂꯔꯅ ꯑꯩꯁꯦ ꯅꯪꯅ ꯍꯩꯅꯗꯦ ꯍꯥꯏꯕ ꯈꯪꯏꯗ. ꯃꯇꯨꯡꯗꯗꯤ ꯅꯪꯉꯣꯟꯗ ꯐꯣꯟ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯂꯔꯣꯏ. ꯁꯦꯅꯣꯅ ꯑꯁ ꯅꯪꯅ ꯑꯣꯏꯅ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯗꯤ. ꯗꯣꯂꯔꯅ ꯐꯔꯦ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯊꯝꯃꯒꯦ ꯀꯣ. ꯁꯦꯅꯣꯅ ꯗꯣꯂꯔꯅ ꯊꯦꯡꯛꯌꯨ ꯋꯤꯁ ꯄꯤꯕꯤꯔꯛꯄꯒꯤ ꯊꯝꯃꯒꯦ ꯀꯣ. ꯁꯦꯅꯣꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯗꯣꯂꯔ ꯐꯣꯟ ꯀꯛꯊꯠꯈꯤ. ꯗꯣꯂꯔꯅ ꯈꯪꯅꯤꯗꯅ ꯅꯨꯡꯁꯤꯒꯤ ꯇꯦꯟ ꯃꯊꯪ ꯃꯊꯪ ꯀꯥꯞꯁꯤꯟꯒꯦ. ꯁꯦꯅꯣꯔꯤꯇꯥ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯒꯅꯤ. ꯁꯦꯅꯣꯔꯤꯇꯥꯗꯣ ꯗꯣꯂꯔꯒꯤ ꯋꯥꯍꯩ ꯈꯔꯗꯨꯗ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗꯕꯗꯩ ꯃꯆꯦꯗ ꯋꯥꯔꯤ ꯁꯥꯖꯩ. ꯂꯤꯂꯤꯅ ꯅꯪ ꯃꯑꯣꯡꯗꯨꯅꯗꯤ ꯈꯟ ꯇꯥꯕ. ꯁꯦꯅꯣꯅ ꯑꯩ ꯊꯃꯣꯏꯗ ꯈꯟꯖꯕꯩ ꯋꯥꯅꯤ ꯑꯗꯨꯃꯥꯏ ꯗꯥꯏꯔꯦꯛꯀ ꯍꯥꯏꯔꯛꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯦ. ꯂꯤꯂꯤꯅ ꯅꯪꯅꯁꯨ ꯅꯨꯡꯁꯤꯗꯕ ꯅꯨꯄꯥꯗꯨꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯉꯥꯡꯅꯔꯨꯁꯤꯗ. ꯁꯦꯅꯣꯅ ꯑꯁ ꯅꯪ ꯑꯝꯇ ꯐꯣꯟ ꯇꯧꯔꯒ ꯑꯩꯁꯦ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯦꯅ ꯑꯝꯇ ꯍꯥꯏꯈꯣ ꯍꯥꯏꯕ. ꯂꯤꯂꯤꯅ ꯅꯪꯅꯁꯨ ꯀꯣꯏꯔꯣꯏꯗꯕ ꯄꯥꯝꯁꯨ ꯄꯥꯝꯕꯤꯗꯕ ꯅꯨꯄꯥꯗꯨꯕꯣ ꯀꯩꯗꯧꯕꯩ ꯑꯃꯨꯛ ꯁꯦꯡꯗꯣꯛꯅꯔꯨꯗꯣꯏꯅꯣ? ꯁꯦꯅꯣꯅ ꯑꯁ ꯅꯪꯁꯨ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯍꯦ. ꯑꯩ ꯃꯥ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯠꯇꯦ. ꯃꯥꯅ ꯑꯩꯁꯦ ꯌꯥꯝ ꯂꯥꯟꯅ ꯈꯟꯈ꯭ꯔꯦ ꯍꯥꯏꯕ. ꯑꯗꯨ ꯅꯨꯡꯉꯥꯏꯇ ꯇꯧꯅꯤ. ꯃꯤꯅ ꯂꯥꯟꯅ ꯈꯟꯈꯤꯕꯁꯦ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯌꯨ ꯌꯥꯗꯦ. ꯂꯤꯂꯤꯅ ꯋꯥ ꯃꯥꯡꯅꯕꯅꯦ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯔ. ꯁꯦꯅꯣ ꯁꯥꯎꯔꯛꯏ. ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔ ꯃꯔꯩ ꯌꯦꯠꯅꯗꯣꯏ ꯁꯔꯨꯛ ꯑꯩ ꯑꯣꯏꯅ ꯇꯧꯖꯔꯒ ꯍꯥꯏꯖꯔꯨꯔꯒꯦ. ꯂꯤꯂꯤꯅ ꯍꯣ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤ ꯅꯪ ꯌꯥꯝ ꯍꯩꯅꯩ ꯍꯥꯏꯒꯦ ꯍꯥꯏꯔꯣ? ꯁꯦꯅꯣꯅ ꯍꯣ ꯍꯥꯏꯒꯦ ꯅꯨꯡꯁꯤꯌꯦꯅ ꯊꯃꯣꯏꯁꯦ ꯕꯦꯗ꯭ꯔꯦ ꯕꯦꯗ꯭ꯔꯦ ꯄꯦꯊꯔꯦ. ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯉꯝꯃꯔꯣꯏ ꯍꯥꯏꯒꯦ ꯇꯧꯕ. ꯐꯣꯟꯒꯗꯣ ꯄꯤꯔꯛꯎ. ꯐꯣꯟ ꯂꯧꯔꯒ ꯁꯦꯅꯣ ꯊꯣꯛꯈꯤ. ꯂꯤꯂꯤꯗꯤ ꯃꯅꯥꯎꯄꯤꯒꯤ ꯃꯇꯧꯗꯣ ꯌꯦꯡꯂꯒ ꯅꯣꯛꯂꯒ ꯂꯩꯍꯧꯔꯤ. ꯁꯦꯅꯣ ꯃꯆꯦꯗꯒꯤ ꯐꯣꯟꯗꯣ ꯂꯧꯔꯒ ꯊꯣꯔꯛꯏ. ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯗꯣꯂꯔꯅ ꯍꯦꯂꯣ. ꯁꯦꯅꯣꯅ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ? ꯗꯣꯂꯔꯅ ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯁꯦꯅꯣꯅ ꯍꯩ ꯍꯨꯔꯥꯟꯕ. ꯗꯣꯂꯔꯅ ꯍꯥ? ꯁꯦꯅꯣꯅ ꯅꯪ ꯍꯨꯔꯥꯟꯕ ꯌꯥꯝ ꯍꯩ. ꯅꯪ ꯗꯣꯂꯔꯅ ꯑꯩ ꯀꯩ ꯍꯨꯔꯥꯜꯂꯒꯦ? ꯁꯦꯅꯣꯅ ꯅꯪꯅ ꯑꯗꯨꯃꯥꯏ ꯇꯧꯔꯤꯈꯩꯗꯤ ꯅꯄꯨꯟꯁꯤꯗ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯁꯨꯛꯐꯪ ꯐꯪꯉꯣꯏꯌꯦ ꯈꯪꯕ꯭ꯔꯥ? ꯗꯣꯂꯔꯅ ꯆꯨꯝꯃꯦ. ꯁꯦꯅꯣ ꯁꯥꯎꯔꯞꯅ ꯀꯩꯅꯣ ꯆꯨꯝꯃꯦꯗꯤ? ꯗꯣꯂꯔꯅ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯖꯗ꯭ꯔꯦꯗ. ꯁꯦꯅꯣꯅ ꯇꯥꯔꯣꯏꯌꯦ ꯍꯨꯔꯥꯟꯕ ꯅꯪꯗꯤ. ꯗꯣꯂꯔ ꯁꯥꯎꯒꯠꯂꯛꯏ. ꯍꯨꯔꯥꯟꯕ ꯑꯩꯅ ꯀꯔꯤ ꯍꯨꯔꯥꯜꯂꯦ? ꯁꯦꯅꯣꯅ ꯍꯩ ꯍꯨꯔꯥꯟꯕ ꯅꯪꯗꯤ ꯍꯨꯔꯥꯟꯕꯅꯦ ꯍꯨꯔꯥꯟꯕ. ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯔꯥꯟꯈ꯭ꯔꯤ ꯅꯠꯇ꯭ꯔꯥ? ꯃꯥꯅꯦ ꯅꯪꯗꯤ ꯍꯨꯔꯥꯟꯕꯅꯦ ꯍꯨꯔꯥꯟꯕ. ꯁꯦꯅꯣ ꯀꯞꯈꯠꯂꯛꯏ. ꯗꯣꯂꯔꯅ ꯍꯥ? ꯁꯦꯅꯣꯅ ꯅꯪ ꯌꯥꯝ ꯐꯠꯇꯦ. ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯜꯂꯒ ꯆꯠꯀꯦ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯗꯣꯂꯔꯅ ꯑꯩ ꯅꯪꯕꯨ ꯂꯥꯟꯅ ꯈꯟꯗꯤꯌꯦ. ꯁꯦꯅꯣꯅ ꯑꯗꯨꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ? ꯗꯣꯂꯔꯅ ꯃꯗꯨꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ. ꯁꯦꯅꯣꯅ
ꯊꯥꯖꯗꯦ ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯪꯒꯤꯗꯨꯗꯤ ꯑꯩ ꯄꯥꯝꯕꯅꯤ ꯑꯩꯕꯨ ꯄꯥꯝꯕ ꯑꯩꯕꯨ ꯃꯤꯍꯧꯕ ꯗꯣꯂꯔꯅ ꯍꯥ ꯁꯦꯅꯣꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯣꯏꯔꯗꯤ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯝꯒꯦ ꯑꯗꯨꯒ ꯑꯩꯕꯨ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯒꯤꯗꯃꯛ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯦ ꯈꯜꯂꯗꯤ ꯅꯪ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯗꯣꯂꯔ ꯃꯪꯂꯒ ꯂꯩ ꯃꯊꯟꯇꯁꯨ ꯋꯥꯍꯪ ꯍꯪꯖꯩ ꯑꯩꯕꯨ ꯁꯦꯅꯣꯔꯤꯇꯥꯁꯦ ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛꯀꯤ ꯀꯦꯊ꯭ꯔꯤꯟꯕꯨ ꯀꯥꯎꯅꯕ ꯄꯥꯝꯂꯨꯔꯤꯕꯔꯥ ꯁꯦꯅꯣꯅ ꯍꯥꯏꯌꯣ ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯣ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯒꯅꯤꯌꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯅ ꯈꯜꯂꯨꯕꯒꯤ ꯇꯥꯏꯌꯣꯟꯅꯕ ꯉꯥꯛꯇ ꯗꯣꯂꯔꯅ ꯃꯇꯥꯡꯅ ꯃꯇꯝꯅ ꯑꯣꯏꯍꯟꯈꯤꯕ ꯉꯥꯛꯇꯅꯦ ꯑꯩ ꯑꯗꯨꯒꯨꯝꯕ ꯅꯠꯇꯤꯌꯦ ꯑꯩ ꯁꯛ ꯊꯤꯕꯁꯤꯒꯤ ꯅꯪ ꯑꯩ ꯍꯩꯅꯗ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯁꯦꯅꯣ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯁꯦꯅꯣꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯗꯣꯂꯔꯅ ꯅꯠꯇꯤꯌꯦ ꯁꯦꯅꯣ ꯁꯦꯅꯣꯅ ꯑꯩꯁꯦ ꯃꯁꯛ ꯐꯖꯕꯗ ꯏꯅꯥꯛ ꯈꯨꯟꯕꯗ ꯂꯛꯖꯔꯤꯗ ꯉꯥꯎꯕ ꯅꯨꯄꯤ ꯃꯥꯜꯂꯨꯔꯕꯣ ꯑꯩ ꯑꯗꯨꯒꯨꯝꯕ ꯅꯠꯇꯤꯌꯦ ꯊꯃꯣꯏꯕꯨ ꯁꯦꯡꯂꯕꯗꯤ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯆꯒꯦꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯗꯣꯂꯔꯅ ꯁꯦꯅꯣꯅ ꯅꯪ ꯑꯩꯕꯨ ꯃꯤꯅꯝꯗꯨꯅ ꯃꯄꯥꯟ ꯊꯣꯡꯒꯤ ꯐꯖꯕ ꯒꯞ ꯁꯞ ꯇꯧꯔꯒ ꯀꯣꯏꯒꯦ ꯈꯟꯅꯨ ꯅꯪ ꯑꯗꯨꯝ ꯃꯥꯏꯊꯤꯒꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯥꯖꯠ ꯅꯋꯣꯡꯅ ꯇꯧꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯍꯟꯕꯤꯌꯨ ꯗꯣꯂꯔ ꯀꯞꯄꯛꯏ ꯁꯦꯅꯣ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯅꯪꯒꯤ ꯄꯨꯛꯆꯦꯟ ꯈꯪꯂꯨꯗ꯭ꯔꯦ ꯑꯩ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯇꯨꯝ ꯑꯃꯅ ꯌꯨꯕꯗꯩ ꯍꯟꯗꯣꯛꯅꯕ ꯇꯨꯝ ꯑꯃ ꯊꯤꯔꯛꯄꯗ ꯑꯩ ꯅꯪꯒ ꯊꯦꯡꯅꯈꯤꯕꯅꯤ ꯃꯤꯀꯨꯞꯇꯨꯗꯩ ꯑꯩ ꯅꯪꯕꯨ ꯈꯟꯈ꯭ꯔꯦ ꯁꯦꯅꯣꯔꯤꯇꯥ ꯁꯦꯅꯣꯅ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯍꯥꯛꯇꯨꯗꯤ ꯀꯅꯥꯅꯣ ꯗꯣꯂꯔꯅ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯒꯗꯤ ꯑꯩ ꯄꯨꯝꯅꯃꯛꯄꯨ ꯅꯥꯊꯩꯕ ꯉꯝꯒꯅꯤ ꯁꯦꯅꯣꯅ ꯂꯦꯞꯇ꯭ꯔꯕꯗꯤ ꯐꯔꯦ ꯅꯪ ꯍꯣꯔꯦꯟ ꯆꯠꯄꯗꯣ ꯐꯖꯅ ꯆꯠꯂꯣ ꯅꯪ ꯑꯩ ꯅꯨꯡꯁꯤꯕꯤꯔꯗꯤ ꯑꯩ ꯅꯪꯒꯤꯗꯃꯛ ꯑꯗꯨꯝ ꯂꯦꯞꯂꯝꯒꯦ ꯗꯣꯂꯔꯅ ꯍꯥ ꯑꯁꯦꯡꯕꯒꯤꯔꯣ ꯁꯦꯅꯣꯅ ꯑꯁꯦꯡꯕꯒꯤꯅꯦ ꯅꯪ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯑꯣ ꯗꯣꯂꯔ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯝꯒꯦ ꯗꯣꯂꯔꯅ ꯑꯩ ꯍꯔꯥꯎꯔꯦ ꯁꯦꯅꯣ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕꯁꯦ ꯄꯨꯟꯁꯤꯒꯤ ꯄꯣꯛꯂꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯕꯒꯨꯝ ꯈꯜꯂꯦ ꯁꯦꯅꯣ ꯁꯦꯅꯣꯅ ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯅꯨꯡꯁꯤꯕꯁꯦ ꯊꯃꯣꯏꯗꯒꯤ ꯍꯧꯔꯛꯄꯅꯤ ꯃꯤꯠꯀꯨꯞ ꯑꯃꯗ ꯍꯦꯛꯇ ꯅꯨꯡꯁꯤꯈꯤꯕ ꯌꯥꯏ ꯌꯦꯡꯉꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯀꯅꯤ ꯃꯪꯗꯐꯥꯎ ꯃꯪꯂꯨꯗꯦ ꯗꯣꯂꯔꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯔꯕ ꯅꯠꯇ꯭ꯔꯥ ꯁꯦꯅꯣꯅ ꯀꯔꯤ ꯋꯥꯍꯪꯅꯣ ꯑꯗꯨꯕꯣ ꯏꯀꯥꯏꯕ ꯑꯃ ꯑꯗꯨꯝ ꯌꯥꯎꯋꯦ ꯊꯝꯍꯧꯔꯒꯦ ꯍꯣꯔꯦꯟ ꯌꯧꯔꯒ ꯐꯣꯟ ꯇꯧꯔꯛꯑꯣ ꯑꯩ ꯅꯪꯒꯤ ꯐꯣꯟ ꯂꯥꯛꯄ ꯉꯥꯏꯔꯝꯗꯣꯏꯅꯤ ꯗꯣꯂꯔꯅ ꯍꯥ ꯑꯁꯦꯡꯕꯒꯤ ꯁꯦꯅꯣꯅ ꯊꯝꯃꯒꯦ ꯁꯦꯐ ꯖꯔꯅꯤ ꯐꯣꯟ ꯊꯝꯈꯤ ꯗꯣꯂꯔꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯗꯨꯕꯣ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯃꯄꯥꯟꯗꯒꯤ ꯄꯤꯇꯔꯅ ꯂꯥꯎꯔꯛꯏ ꯀꯔꯤꯅꯣ ꯏꯃꯨꯡꯗ ꯑꯗꯨꯌꯥꯝ ꯀꯨꯏꯅ ꯂꯩꯔꯤꯗꯨꯕꯣ ꯀꯔꯤ ꯇꯧꯔꯤꯅꯣ ꯃꯅꯨꯡꯗꯨꯗ ꯄꯨꯡꯁꯦ ꯌꯧꯔꯦ ꯊꯣꯛꯂꯛꯑꯣ ꯃꯇꯝꯅ ꯑꯁꯨꯝ ꯂꯦꯞꯇꯕꯤ ꯆꯠꯈꯤꯕꯅ ꯗꯣꯂꯔ ꯃꯥꯅ ꯊꯨꯡꯂꯨꯒꯗꯕ ꯀꯥ ꯌꯧꯔꯦ ꯗꯣꯂꯔ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯉꯥꯏ ꯉꯝꯗꯦ ꯐꯣꯟ ꯇꯧꯅꯤꯡꯕꯅ ꯁꯦꯅꯣꯔꯤꯇꯥꯗ ꯀꯣꯜ ꯇꯧꯔꯛꯏ ꯁꯦꯅꯣꯅ ꯍꯦꯂꯣ ꯌꯧꯔꯕꯣ ꯗꯣꯂꯔꯅ ꯌꯧꯔꯦ ꯁꯦꯅꯣꯅ ꯉꯁꯥꯏꯗꯩ ꯅꯪꯒꯤ ꯀꯣꯜ ꯉꯥꯏꯔꯝꯃꯤꯅꯦ ꯅꯥꯀꯟꯗꯩ ꯂꯤꯂꯤꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯁꯦꯅꯣꯅ ꯀꯨꯁꯤ ꯅꯪꯒꯤ ꯅꯔꯜꯂꯣ ꯑꯩꯁꯦ ꯗꯣꯂꯔꯅ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯁꯥ ꯐ꯭ꯔꯦꯁ ꯑꯝꯇ ꯑꯣꯏꯔꯨꯈꯤꯒꯦ ꯁꯦꯅꯣꯅ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯀꯩꯅꯣꯝ ꯆꯥꯁꯤꯜꯂꯨꯀꯣ ꯗꯣꯂꯔꯅ ꯁꯦꯅꯣꯅ ꯊꯝꯃꯒꯦꯀꯣ ꯗꯣꯂꯔꯅ ꯉꯥꯏꯈꯨꯋꯣ ꯁꯦꯅꯣꯅ ꯀꯩꯗꯧꯔꯒꯦ ꯗꯣꯂꯔꯅ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯑꯦ ꯍꯥꯏꯒꯦ ꯇꯧꯅꯤꯗ ꯁꯦꯅꯣꯅ ꯍꯥ ꯗꯣꯂꯔ ꯐꯣꯟ ꯄꯠ ꯀꯛꯊꯠꯈꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯔꯝ ꯇꯧꯏ ꯍꯥꯏꯕ ꯃꯈꯥꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟ ꯑꯁꯤꯗ ꯐꯤꯗꯕꯦꯛ ꯑꯣꯏꯅ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯖꯔꯤ Thank you all.